Hindi suloy na ito nga ato pa ang lima ko dito record pa ko suloy pa ka. Ai đâu ui bu cái là mình. Ai nè. View som te sangak te da. As the nupa masurup tha is aina video live tanam jalo ora. Ai là thả lên. Present meme ti yeng dri ngai ko ka story. Haujel la kan sida. Hello, chili na mayam ngasi live city. Present na 50k yo usi kaya mong nungai hai badu ikoi mayam celebration to ne ba. Hi ma'am, ngasi di present ge 50k ge live thare. Akoi ma'am pun bagi present ge hoi 50k subscriber yo bagi ne masa thabak sang de na somda ko chen cheli akoi ma'am pun bagi aduga aina live thari ngasigi mathil sidi angakpa mathil ne kaino hai noi ngoksan nu he nate ising ne sidi jinglaw ba separate ne met evina met pa hau ne every Manipur entertainment met pa hau ne mana met pa je oi semi NK Shanghai explain Mahausa review ada kaifa adagi nate hai moi ni ama toi bne du ge bi pun nai jelu re hoi present do ulake kano ma do kano tori huji akhoi myam pun bagi chan thang na ba adai thai thaw ke ko chen chen bagi ma amo som dong sien ge ma lak pagong thar ke ulake uchrak ke okay no ne ngasi je kanglei review dagi AB Manipur Entertainment Flick Show One Pack the NK Explainer Mahausa Movie Explainer Shanghai Explain dagi kaifa dagi MS Diary isama dagi kana no khar wali bo ka akoi ge ne akoi tara modo prem review yamadi yaudre mado mapalam da thabak tawbagi madi yaw phangdre my kongega RRGD MS dai ore me guys sinda kanglei review hajne present hai bunu paji amna nei bunu pa ne my boarding ne sina magi boarding kaino na met pa AB na met pa AB entertainment na met pa kaleza jidi hai kana de oren se sunglem lem oi ba mana met pa kaleza jidi ko hai kan de ma di kot pa ho gra mane te ko mal mi that pa ore ma kot pa ho ore met pa loi dri gai da yam de yen ngine sidi atai mathen khre yauri hai da pa lai da movie narrator di yaudri kai gino movie narrator do kano to he angang una dore na
ꯍꯦꯇꯔꯗꯣ ꯃꯥꯏ ꯀꯣꯟꯇꯦꯟ ꯑꯃ ꯆꯨꯝꯃꯀꯥꯟꯗ ꯑꯧ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕꯒꯤꯅꯣ ꯃꯥꯏꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕꯅꯣ ꯀ꯭ꯂꯥꯁ 10 ꯐꯥꯎꯒꯤ ꯑꯣ 10ꯒꯤ ꯕꯣꯔꯗꯤꯡꯒꯤ 10ꯒꯤ ꯇꯣꯝꯕ ꯍꯦꯅꯔ ꯐ꯭ꯂꯤꯛꯁꯣꯗꯣ ꯀꯩꯅꯣ ꯋꯥꯟ ꯄꯦꯛ ꯑꯃ ꯑꯅꯤ ꯂꯅꯥꯏ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯥꯏꯋꯥ ꯂꯩꯕ ꯆꯠꯈꯤ ꯑꯥꯔꯗꯣ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯎꯠꯂꯛꯀꯦ ꯕ꯭ꯔꯣ ꯎꯠꯂꯛꯀꯦ ꯀꯩꯅꯣ ꯇꯧꯔꯤ ꯃꯥꯗꯣ ꯁꯣꯝꯗ ꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕꯅꯦ ꯑꯗꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯅꯥꯒꯤ ꯂꯥꯏꯅꯣ RRꯒꯤꯅꯦ RR present ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯥꯏ ꯃꯄꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯉꯥꯏꯗꯨꯒ ꯁꯉꯥꯏ ꯀꯥꯏꯖꯈ꯭ꯔꯦ ꯁꯉꯥꯏ ꯎꯠꯂꯣ ꯍꯥꯏꯅꯦ ꯇꯣ ꯁꯉꯥꯏ ꯍꯥꯏꯁꯦ ꯁꯤꯁꯤꯅ ꯒꯦꯝ ꯂꯩꯔꯤꯁꯦ ꯒꯦꯝꯁꯤꯅꯦ ꯁꯤꯅ ꯃꯍꯧꯁꯥ ꯃꯨꯚꯤ ꯀꯩꯅꯣ ꯔꯤꯚꯤꯌꯨ ꯍꯥꯏꯁꯤꯔꯥ ꯃꯍꯧꯁꯥ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯑꯗ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯀꯩꯐꯥ ꯍꯥꯏꯕ ꯕ꯭ꯔꯣ ꯅꯪ ꯕ꯭ꯔꯣꯒꯤꯗ ꯀꯩꯐꯥ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯟꯗꯛ ꯕ꯭ꯔꯣꯁꯨ ꯅꯧꯅ ꯇꯧꯔꯤꯅꯦ ꯁꯤꯅ ꯏꯟꯀ꯭ꯔꯤꯗꯤꯕꯜ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯊꯤꯅ ꯅꯩꯕꯅꯦ ꯃꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤ ꯀꯥꯡꯕꯨ ꯅꯨꯡꯇꯤꯒꯤ ꯑꯦꯠꯁ ꯇꯧꯕꯅꯦ ꯀꯔꯤꯒ ꯅꯨꯡꯇꯤꯒꯤ ꯑꯦꯠꯁ ꯇꯧꯕꯅꯦꯕ ꯑꯩꯅ ꯇꯣꯛꯈ꯭ꯔꯦ NK ꯁꯤꯅ ꯂꯛꯁꯃꯤ ꯏꯅ ꯀꯟꯅ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯤ ꯃꯥ ꯀꯩꯅꯣ ꯇꯣꯛꯑꯒ ꯃꯤꯅꯥꯏ ꯃꯔꯨꯞ ꯌꯥꯎꯔꯤꯕ ꯃꯤꯅꯥꯏ ꯃꯔꯨꯞ ꯌꯥꯎꯔꯤ RRꯁꯤ ꯀꯩ ꯂꯧ ꯆꯠꯈ꯭ꯔꯤꯅꯣ ꯃꯣꯏ ꯊꯣꯏꯍꯣꯏꯕꯨꯛꯇꯪ ꯏꯟꯖꯥꯡ ꯊꯤꯟꯕ ꯏꯟꯁꯥꯡ ꯊꯤꯟꯕ꯭ꯔꯣ ꯃꯥꯅ ꯆꯠꯂꯤꯁꯦ ꯍꯩꯌꯥ ꯁꯣꯝꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯍꯣꯞ ꯀꯥꯏꯔꯕ ꯍꯣꯞꯇꯕꯤꯗꯥꯏ ꯁꯩꯍꯧꯗ ꯃꯩꯁꯥ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣꯕ RR ꯅꯣꯏ RRꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣꯕ ꯐꯣꯟ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯦ ꯏꯃꯨꯡꯗ ꯁꯉꯥꯏ RRꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯩ ꯀꯧꯒꯦ ꯏꯔꯣꯝ ꯔꯣꯁꯟ ꯖꯅꯨ ꯏꯔꯣꯝ ꯔꯣꯁꯟ ꯗꯦꯕꯤ ꯀꯩ ꯐꯤꯂꯝꯅꯣ ꯄꯊꯥꯟ ꯇꯣꯝꯕ ꯄꯊꯥꯟ ꯀꯩ ꯐꯤꯂꯝꯅꯣꯌꯦ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤꯁꯦ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯂꯝ ꯌꯦꯟꯖꯥꯡ ꯂꯣꯏꯔꯕꯣ ꯌꯦꯡꯒꯦꯗꯅ ꯕ꯭ꯔꯣ ꯌꯦꯡꯉꯣ ꯕ꯭ꯔꯣ ꯌꯦꯟ ꯊꯣꯡꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨꯡ ꯁꯥꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯁꯤꯀꯜ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯐꯗꯤꯅꯤꯀꯣ ꯌꯦꯟꯁꯦ ꯔꯕꯤꯒꯤ ꯌꯦꯟꯂ ꯔꯕꯤꯒꯤ ꯌꯦꯟ ꯑꯁꯤꯕ ꯈꯔ ꯊꯣꯡꯕꯗꯤ ꯌꯥꯔꯣꯏ ꯁꯤꯗꯅ ꯃꯅꯤꯟ ꯀꯥꯀꯂꯦ ꯆꯥꯍꯩꯗꯕ ꯈꯔ ꯌꯦꯟꯖꯥꯡ ꯂꯣꯏꯔ ꯕ꯭ꯔꯣ ꯁꯟꯖꯤꯠ ꯁꯔꯃꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯑꯣ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯁꯟꯖꯤꯠ ꯁꯔꯃꯗꯤ ꯂꯥꯛꯇ꯭ꯔꯦ ꯀꯩꯅꯣꯒꯤ ꯁꯟꯖꯤꯠ ꯁꯔꯃꯒꯤ ꯃꯍꯨꯠꯅꯦ ꯁꯤ ꯂꯥꯛꯏꯁꯦ AV Entertainment ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯁꯤꯅ ꯀꯩꯅꯣꯒꯤ ꯁꯟꯖꯤꯠ ꯁꯔꯃꯗꯣ ꯃꯣꯏ ꯃꯥꯝꯃ ꯊꯣꯛꯄꯅꯦ ꯅꯤꯀꯤ ꯍꯩꯔꯣꯛꯇꯒꯤ ꯑꯗꯨ ꯀꯩꯅꯣ ꯁꯤꯅ ꯃꯣꯏ ꯀꯩꯅꯣꯒꯤ ꯁꯟꯖꯤꯠ ꯁꯔꯃꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯃꯇꯥꯅꯦ ꯃꯥꯅꯦ king of all time king of all the time God god 하이버시나 god ꯑꯩ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯂꯥꯛꯑꯣ ꯉꯥꯏꯔꯕꯅꯦ ꯁꯣꯝꯗ ꯃꯌꯥꯝ ꯏꯁ ꯁꯣꯝꯗ ꯀꯣꯟ ꯐꯦꯡꯗꯧꯔꯦ ꯉꯥꯏꯔꯦ ꯀꯣꯟ ꯐꯦꯡ ꯂꯦꯛꯑꯣꯅꯦ ꯁꯤꯕꯣ ꯃꯥꯏ ꯋꯥꯈꯜꯗ ꯑꯩꯁꯦ ꯍꯨꯏ ꯃꯥꯜꯂꯨꯔꯕ ꯀꯩꯅꯣ ꯂꯦꯛꯑꯣꯌꯦ ꯃꯈꯨꯠ ꯑꯁꯦ ꯎꯠꯂꯦ ꯀꯩꯐꯥ ꯀꯩꯅꯣ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣꯅꯦ ꯁꯟꯖꯤꯠ ꯁꯔꯃꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯃꯉꯣꯟꯗ ꯍꯥꯏꯍꯟꯒꯦ ꯍꯣꯔꯦꯟ ꯄꯥꯎ ꯄꯤꯒꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯅꯣꯅꯦ ꯃꯣꯏ ꯃꯥꯝꯃꯅꯦꯕ ꯁꯟꯖꯤꯠ ꯁꯔꯃꯗꯣ
ꯃꯣꯏ ꯃꯥꯃꯒꯤ ꯃꯇꯧ ꯇꯝꯃꯒ ꯃꯥꯁꯨ ꯐꯤꯂꯝ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯛꯄ ꯑꯉꯥꯡꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯂꯛꯁꯃꯤꯅ ꯒꯦꯝ ꯑꯃ ꯀꯟꯅ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤ ꯃꯃꯥꯗꯒꯤ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤ ꯃꯥꯅ ꯐꯤ ꯊꯤꯅꯕꯅꯦ ꯑꯗꯨ ꯇꯧꯅꯕꯅꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯥꯅ ꯂꯛꯁꯃꯤꯗ ꯄꯩꯁꯥ ꯊꯥꯗ ꯂꯩꯔꯦ ꯂꯨꯄꯥ 2,000ꯗ ꯂꯨꯄꯥ 50 ꯐꯪꯉꯦ ꯍꯥꯏꯔꯤ ꯃꯥ ꯏꯅꯥꯛ ꯈꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯅꯕ꯭ꯔꯥ ꯍꯦꯟꯅꯔ ꯀꯔꯤ ꯂꯝꯗꯅꯣ ꯑꯥꯔ ꯂꯥꯛꯇ꯭ꯔꯤꯌꯦ ꯔꯦꯗ ꯀ꯭ꯂꯤꯞ ꯃꯌꯦꯡꯕꯝ ꯑꯥꯔ ꯂꯥꯛꯇ꯭ꯔꯤ ꯑꯗꯒꯤ ꯕ꯭ꯔꯣ ꯑꯥꯔꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯗꯥꯏꯒꯤ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯜꯂꯣ ꯃꯌꯥꯝ ꯐ꯭ꯂꯤꯛ ꯁꯣ ꯄ꯭ꯔꯖꯦꯟꯇꯤꯡꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯕ꯭ꯔꯣ ꯌꯦꯟ ꯊꯣꯡꯕꯗꯣ ꯍꯥꯏꯔꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁ ꯀꯩꯅꯣ ꯑꯩꯗꯤ ꯌꯦꯟ ꯉꯥꯅꯨꯕꯨ ꯊꯣꯡꯉꯗꯤ ꯌꯥꯔꯦ ꯑꯩ ꯌꯦꯟ ꯊꯣꯡꯉꯕ ꯉꯥꯔꯧ ꯄꯤꯌꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯀꯩ ꯂꯝꯗꯅꯣ ꯊꯤꯅꯨꯡꯒꯩꯗꯅꯦ ꯊꯤꯅꯨꯡꯒꯩ ꯃꯅꯤ ꯌꯥꯏ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄ꯭ꯔꯣ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯁꯟꯖꯤꯠ ꯁꯔꯃ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗ ꯑꯩ ꯚꯥꯞ ꯑꯃ ꯈꯜꯂꯨꯔꯦ ꯁꯟꯖꯤꯠ ꯁꯔꯃ ꯃꯥꯏ ꯃꯍꯨꯠ ꯂꯥꯛꯏꯁꯤꯗꯤ ꯁꯤꯗ ꯃꯌꯥꯝꯕ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯁꯔꯃꯅꯦ ꯁꯤꯁꯨ ꯑꯥꯔ ꯂꯥꯛꯑꯦ ꯇꯣ ꯑꯥꯔ ꯂꯥꯛꯑꯦ ꯐ꯭ꯂꯤꯛ ꯁꯣꯁꯨ ꯂꯥꯛꯑꯦ ꯐ꯭ꯂꯤꯛ ꯁꯣ ꯐ꯭ꯂꯤꯛ ꯁꯣꯁꯦ ꯉꯁꯥꯏ ꯉꯟꯅ ꯂꯥꯛꯆꯕꯅꯦꯕꯀꯣ ꯇꯣ ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯕ ꯑꯗꯨꯗꯒꯤ ꯋꯥꯟ ꯄꯦꯛꯀꯤ ꯑꯗꯣ ꯐ꯭ꯂꯤꯛ ꯁꯣꯁꯦ ꯀꯩꯅꯣꯅꯦ ꯉꯁꯥই ꯐ꯭ꯂꯤꯛ ꯁꯣꯁꯦ ꯉꯟꯅ ꯂꯥꯛꯄꯅꯦ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ माजे सक्से ILP दरकार ले भाई तारे तो कि ILP की सी कहूँ बने बा कनोगे फ्लिक्सो प्रेजेंटिंग की ILP सी कहूँ भाई तारे फ्लिक्सो प्रेजेंटिंग सना लोग तो ते फ्लिक्सो यार थी दंगा निको मैम अदुना मैम कनो तो वियो दाउइंग मीनिंग मजिंग ले इतार कर लाइव ने कंटेंट करना थे डायरेक्ट लाइव में फ्लिक्सो से इंगसी तानरा तुम नंगनी बा फ्लिक्सो की तो अनबा मागी मैजिक अमल ले मैम यंगिंग बर मैम का मिट में पाद खुतो मिटा मुझे खुतो मिटा मगा ममित खट पदा मागी ममित से खुतो मिटा मुझे माई खप पदा कैप तो है बा अतु की मैजिक अमल मंगों दले मैम दले बपोना थे को से याम रोशन दिखाई जगह के ngasai de ulo hai ni se adu ka no hairo ye ahan bagi wari ho bagi hello ma'am hello ma'am ngasi su RR present na yam nungai ra ba movie am pu du no lak le koi party sing de se nam ida MS ai camera pai de de Sina koi ki NK explainer sina kang lay review che Shanghai explain of the Manipur. incredible story Manipur Flixo Flixo lại đây Flixo presenting the role Flixo presenting our present. coi xin là nông nè thằng cái gì vậy làm cái gì coi Ebi Manipur Entertainment ulah cái gì Ebi nang sam tu ulo je Ebi ngak pada he pasal ulo ne saya sini Ebi Manipur Entertainment hai macam ngasi je 50k yaw bagi mayam sini tu crime yam pamba crime thriller ki ori liver pa do live se loisala jira mayam sabada mu bare itu mayam matam mayam mahan tapi dah sara sih mu nói nhảm nói thằng là equal sao này hay là cái vấn đề cái đâu đi đâu cái film rồi, aku jadi film mui malah. hai đô cây
เอาอีน้องนี่เห็นแกต้องไม่ใช่ไง Hang on, question hang on rồi nè. อ๋อเล่นโบสถ์อะไรแกหรอเอ็มเอสบอลเจ็บตาบอยโบสถ์ตัวมีตัวคอมเมนต์ไปเลย kanano karambano กับควายลัสกี้เลย mayes law mayes section law nang di oren khong choi na te kani ai gu di yaw roi ngasi nang khong thu dek tu ji kanano hai bada sidile inu pa ji tu sinu pa ji nai nang khong thu dek tu ji oren section se bol nungai hen je เอวีตามมาตัวตายซ่านะเอวีเจ็บตัวนี้ไงนี่ก็ใส่กี่เอวีมันนี่พูดแต่เป็น Kusu lo ko sa lu bagi. Pangan na layo. เอาการดูเส้นเอาตัวนี้แม่ไลฟ์เช็คเอาหมด Sang thấm đại chỉ đi chỉ kêu không kê